ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯄ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯣꯏꯅ ꯊꯝꯖꯒꯦ ꯐꯥꯎꯒꯥꯛꯆꯥꯎ ekhai ꯚꯤꯂꯦꯖꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯟꯐꯝ ꯃꯨꯟꯈꯤꯕꯗ ꯉꯛꯐꯝ ꯊꯣꯛꯇꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯅ ꯃꯁꯤꯡ ꯍꯦꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯪꯀꯨꯜ ꯃꯨꯁꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯆꯦꯛ ꯇꯧꯕ ꯈꯟꯗꯣꯛꯄ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯕꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯃꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯂꯩꯉꯥꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯃꯗꯤ NRC ꯆꯠꯅꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯈꯛꯇꯅ ꯃꯤꯇꯣꯞꯀꯤ ꯏꯆꯥꯎꯗꯒꯤ ꯊꯤꯡꯕ ꯉꯝꯂꯣꯏ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛꯅ ILP ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ILP ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯇꯧꯗꯅ NRC ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯆꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯡꯀ ꯊꯥꯡꯒ ꯄꯥꯡꯈꯛꯅꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯃꯗꯤ ꯃꯨꯁꯤꯜꯂꯛꯂꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯦꯛ ꯂꯣ ꯀꯌꯥ ꯁꯦꯝꯗꯨꯅ ꯆꯠꯅꯍꯜꯂꯕꯁꯨ ꯑꯦꯛ ꯑꯃꯁꯨꯡ ꯂꯣꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯆꯠꯅꯍꯟꯈꯤꯕ ꯑꯦꯛ ꯑꯃꯁꯨꯡ ꯂꯣ ꯑꯗꯨ ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯒ ꯄꯥꯡꯈꯛꯅꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ ꯅꯣꯝꯕꯒꯤ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯇꯕꯒꯤ ꯃꯊꯛꯇ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ humang mamal na hingbagi hainabi uba phangde laingak government ki thapak khakta ngaiduna leibadagi atopa asob state singi mitop singna subu nomigi hainabi leitaba lamdam asida sanglaktuna yelomi singi sinpham sing makoina munkhibda ngaktham takte mitop singna lalon itiki sinpham dagi hauraga apikpa makalgi sinpham sing samkakpa fizu fizamba sti takpa khungup semba kap thaba madi pochei thangdok thangjingi sinpham sing makoina paishin ki bidanga pham thokpra mitop singna aikogi sinpham munbi khre haina tengtha bigi mot thabuk silhau thidana mitop singna munbi khraba sinpham sing adu amgana paishilabadi mitop sing adu taludrabasu makogi sumpham nompham leitabadagi maranai dumak maramdamda hankigani India ki asop state singna lamdam asigi yelomi singi maru oina mitei singna lamdam asida mitop singna apik pa sinpham gi su nombagi thabak asigum tawruba leiti kariguma tawnaba honaruba matamda mafam adugi suri nom liba singna makogi sinpham munba yaroi haibigi athingba soidana pirakani adubo lamdam asigi miyamgi mafamda subu nomigi hainabi leitabana mitop singna subu nomigi sinpham kya makogi makhut taakibani haibisi khangwa mathoktai Manipur ki apun saktam kannanaba amadi mitop sanglakpa thingnaba honabada achetpa sambal khaba amadi miyam ki mafamda subu nomi gi hainabi leirabadi mitop singna sinpam munba ngamloi laingakna fajaba amadi akanba lo kya semduna mitop sing khunda laita handana thaurang sing lokhalabasu lo natragana ek adu thabak to onthokpa ngamdrabadi karisu kanaba phangba ngamloi masina laingak ki oibo wafamni yelomi miyamna saktam kanjanaba honabada mitop singda lam yondaba Rent thamba matamda ILP permit singba saktak se suna yaudravadi lehendaba madi mahoida makalamatagi subunomigi sinpam sinadrabadi mitop singna lamdam asida mikup ama phawba leibungamloi mitop sing aduna maramdam supam nompham phangdabadagi hingnabagi pambai thirakpada lebasigi awang nopok sidaida manipur ko furpamalei masigi miyamgi mafamda subunomigi work culture leiti haibasi khangmadagi makoina hingnabagi lambi thirakpada lamdam asida sangsilaktuna subu nomba madi lalon itiki sinpam punamak munduna makoigi khubam nungda thamnamkibani makoi singaduna subu nomigi sinpam munkhibada natana maru mara tasinduna yelomi singdagi makoina masing hengka halaktuna yelomi singna maramdamda minority oiraktuna kangkhul mutkiba yabagi mipai lerakibani mitop singna munbi khraba sinpam singadu yelomi singna mut silakpa matamda mitop sing taludrabasu mathanta hanjukigani manipur gi apun musaktam kannana bo hona badangam khaigi aset sambal khaba madi miyam gi mafamda subonomi gi hainabi lairabadi mitop singna lamdam asida mikup ama phawbu leiba ngamro heba kangla paw gi editorial mem special content moina mem na thamjari makasa tharak poina to paw lenga na khudimak yekna badawna khanbegi hainabi thadokpiu mmwo
Manipur gi irang na maram oiraga relief camp da leiriba lanjenarabasinggi thamoidagi tholakpa khonjal punamakna tabi phamthui lainga na khudimak lana loba amadi yekna badawna khanbigi hainabi thadokpiu haina Manipur Maitai Pangal Welfare Organization MMWO na thadorakpa sirol amana haidi lup asigi president Boboy Khuri mayum na thadorakpa sirol amana hai tha taraga mari helaklaba irang sina maram oiraga miyoi lising khumfu henbana mayumda leiba phangdana lanjena duna relief camp da wana khangdur leidi Masjidana tana miyoi kyagi mayum mai kai lanthum mai thadopikre masjida lenga na ngahak ki wakhal nungai na ba wafam khra phongdokpana tana thabak oina itau taude haibasi relief camp da leiriba singna mek singna khanglangoni relief camp da leiriba singna makoi huare lenga na pambai ama thibiduna makoi bu mayum da hanjin hanbagi sapsaba matam pibiyu haina lenga ta taksin kibani Mamang da su relief camp da leiriba singna khongjang kya sangsin balaikre khongjang singa sigi makha satharakpa oina haukiba August amad lanjenaraba singna sangsin ma khongjang adubu makha samtharakpa soidan oigani khongjang adugi numit aduda phamkiba assembly mifamda house ki leaders oiriba Manipur gi minister na lanjenaraba singga awaba khangbi dabugum wafam thamkibadu lanjenaraba singna pelanloi Sanglaba matam asida makoina mayuknaramgadaba awabasing adu kari oiramgadabe khangbiba phai relief camp da laibasingi marakta suicide tawba fawba yarakle haibasi khangsinbiu maramaduna relief camp da lairiba lanjenarabasingi pungning wakal amasum thamoidagi tholakpa khudingma punamak taphamthui taroi hairagana irang asigi woroisin puraknaba nahanna hunapam thoklabani khudimak lengakna yeknabugum lawbigi hainabi thadokmina si haina sirol asina makha tarakli atopa pawmana Tha sigi taraga manga phawbada written test ki phal haidoktrabadi akanba khongjang sangsilakadauri Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi group C amadi D gi thabak longnabu kumja English ngani kunna pangthokiba written test ki phal tha sigi taraga manga phawbada haidoktrabadi sara henba yauna makhal makha gi khongjang sangsilagani haina recruitment asida saruk yakiba candidate singi maikedi gi thamlakli Manipur Press Kaptanga si Paumising Unaba Mother recruitment asida Sarugyaki candidate Yumkaiba Manos na Fundokibita Kumza English Singaniga Taraka Mapanda MSPDCL Amadi MSPCL na Group C Amadi D Yoina Tabak Lonaba notice Tolakibani recruitment asigi written test Kumza English Singaniga Kunda Pantokibani Adubo Matam Sana result Haidoktabanam Mari Renava authority sing the recruitment Sarugyakiba candidate Singna Takshin Lakibani Mana makha taraduna mari lainaba power minister ga candidate singa unawada written test asigi phal chaliba sai asigi August natragana September tha phawda soidana haidokana hena thajaba pirakhibani aduba haujik sathariba state assembly mifamda ngarang power minister na written test asi sai asigi December phawda phal haidokani hena phongdorakhibu wafam asima tayona ba oina thoklaki loinana lawkhiba thaba asi ngaiduna leibigi muhutta atopa thabak sing thajinba yadabra haina minister na assembly ta thamkiba wafam asima candidate sing apen boidi tha asigi taraga manga phawda written test asigi phal haidoktrabadi candidate sing na sara hen ma yauna makhal makhagi khongjang sing changsilagan henesu magna phongdokhi makha sa tharak poina masum loisilak poina amzo amasum EGM ki thadrakpa press release dang myamda thamjagi Guwahati dagi Imphal tamna purakpa newsprint yauna press material sing kangpok pidangarang masakangdaba miyoi singna nungthil pobopta mai thakibagi thawang bu All Manipur Working Journalists Union amzu amadi editor guilds Manipur EGM na yaningdaba phongdokpa oina hayeng pauksi sing phongmo lepaga loinana electronic media singi pau sandokpa leptuna khongjang sangsinggani Manipur Press Cup ki Loktak Hall da ngasi pangthokiba Amzu amadi EGM gi athuba mifamna thawdo adu akan mamong na yaningdaba phongdokpa loinana pau phongba natragna sandokpa leptuna khongjang sangsinana bogore blockibani yamlaba printing material sing mai thakibagi thawdo asigi abapata punama state government security advisor amasung DGP Manipurna pugadabani maramdi Manipur gi irang asi hek thokpa horakpa matamdagi press material sing purakpada apanma pihanganu amadi matik chawa section thorang lokhat piu haiba wafam asi amzu amadi EGM na takshinduna lakuni adubo national highway sing Imphal Zriba amadi Imphal Dimapur da masakhangdaba miyoi singna printing material sing purakpada apama mawongda sel khaiba amadi transporter singda awaba pibigi thabak lakshan mangamdri
ꯃꯩ ꯊꯥꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝꯒꯤ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯁꯨ IGARE ꯄꯨꯕꯅꯤ IGARE ꯅꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯌꯦꯡꯁꯤꯟꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯃꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ IGAREꯒꯤ ꯃꯍꯨꯠꯇ ꯑꯥꯔꯃꯤꯒꯤ ꯔꯦꯗ ꯁꯤꯜ ꯗꯤꯕꯤꯖꯟꯗ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ IGARSꯇ ꯊꯧꯗꯥꯡ ꯑꯁꯤ ꯁꯤꯟꯅꯕꯤꯌꯨ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯥꯎꯆꯦ ꯌꯦꯟꯊꯣꯛꯂꯤꯕꯁꯤꯡ ꯄ꯭ꯔꯤꯟꯇꯤꯡ ꯌꯨꯅꯤꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯤडियाꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤꯗ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯗ ꯌꯥꯎꯔꯤꯕ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯍꯧꯔꯒ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯅꯆꯤꯡꯕ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯕꯗꯒꯤ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡ ꯑꯊꯨꯕꯗ ꯗꯔꯀꯥꯔ ꯇꯥꯕ ꯑꯣꯖꯥꯁꯤꯡ ꯊꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯛꯆꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ DC ꯀꯛꯆꯤꯡ ꯎꯅꯔꯨꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕ ꯑꯣꯈ꯭ꯔꯝ ꯐ꯭ꯔꯥꯟꯁꯤꯁ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏ 1,000 ꯍꯦꯟꯅ ꯃꯍꯩ ꯇꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯊꯧ ꯇꯥꯕ ꯑꯣꯖꯥ ꯁꯦꯛꯁꯟ ꯄꯣꯁꯠ ꯃꯁꯤꯡꯅ 60 ꯔꯣꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯔꯤꯕ ꯑꯣꯖꯥ 92 ꯔꯣꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯥ ꯀꯥ ꯍꯦꯟꯅ ꯋꯥꯠꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯑꯣꯖꯥ ꯑꯁꯤꯃꯛꯇ क्लास 11 कॉमर्स तमलीबी महिरोई सलाम सोनिया कौबी अमन फोंदोरकपदा तसेंगना स्कूल असिदा ओजा मसिंग का हेना वाटखिबन महिरोई सिंगना मपुंग फाना महि मसिंग तंबा फंगद्रे ओजा वाटपगी मथद स्कूल असिदा लाइब्रेरी लैबोरेटरी रूम लैब अटेंडेंट माली स्वीपर सिंग नन टीचिंग स्टाफ क्या वाटपन स्कूल असिदा नॉर्मल ड्यूटी तौबा ngамदना लेरि हरि तेंतना मैम थमजरमगी दुगा हौजिकुइनदि मैम पाउस मतंग से सिनजरगे मैम पुनः नव अपडेट ngami na channel सिगी मैकेदेगी मैम फमदा मखा ताना थमजरी